ꯑꯍꯥꯟꯕ ꯃꯛꯇꯗ ꯆꯤꯡꯕ ꯊꯣꯡꯅꯥꯡ ꯑꯃꯗꯤ ꯃꯥꯡꯑꯣꯏ ꯂꯥꯏꯔꯦꯝꯕꯤ ꯑꯔꯤꯕ ꯊꯃꯣꯏꯅꯨꯡꯗ ꯆꯦꯠꯅ ꯆꯤꯡꯁꯤꯟꯖꯕꯒ ꯂꯣꯏꯅꯅ ꯂꯣꯏꯅ ꯍꯟꯅ ꯈꯨꯔꯨꯝꯖꯩ꯫ ꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯏꯕꯨꯙꯧ ꯊꯧꯒꯜꯂꯨꯞꯀꯤ ꯑꯩꯈꯣꯏꯒꯤ ꯐꯧ ꯄꯨꯕꯤꯔꯤꯕꯁꯤꯡ ꯁꯤꯕꯨꯁꯨ ꯑꯩꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯕꯒ ꯂꯣꯏꯅꯅ ꯊꯣꯏꯗꯣꯛꯅ ꯍꯦꯟꯅ ꯑꯃꯨꯛꯀꯁꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯆꯗ ꯊꯧꯔꯝ ꯑꯁꯤꯃ ꯄꯥꯡꯖꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯏꯕꯨꯙꯧ ꯊꯧꯒꯜꯂꯨꯞꯀꯤ ꯐꯧ ꯄꯨꯕꯁꯤꯡꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯌꯥꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯑꯩ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ꯫ ꯂꯣꯏꯅꯅ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯒꯤ ꯏꯄꯥ ꯏꯄꯜ ꯏꯃꯥ ꯏꯕꯦꯜ ꯄꯨꯝꯅꯃꯛꯄꯨꯁꯨ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯆꯔꯤ꯫ ꯂꯣꯏꯅꯅ ꯑꯅꯛꯄ ꯑꯃꯁꯨꯡ ꯑꯔꯥꯞꯄꯗꯒꯤ ꯏꯁꯥꯒꯤ ꯑꯆꯤꯟꯕ ꯃꯇꯝꯕꯨ ꯀꯥꯏꯊꯣꯛꯄꯤꯗꯨꯅ ꯊꯧꯔꯝ ꯑꯁꯤꯕꯨ ꯌꯥꯎꯕꯤꯒꯅꯤ ꯑꯃꯁꯨꯡ ꯃꯄꯨꯡ ꯐꯥꯍꯟꯕꯤꯒꯅꯤ ꯍꯥꯏꯅ ꯂꯦꯡꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨꯁꯨ ꯑꯩꯅ ꯑꯃꯨꯛ ꯍꯟꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯃꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤ ꯌꯥꯝ ꯆꯝꯅ ꯄꯥꯡꯊꯣꯛꯆꯕꯅꯤ꯫ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯍꯥꯏꯔꯒꯗꯤ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯆꯒꯦꯅ ꯍꯥꯏꯕ ꯃꯇꯝꯗ ꯉꯁꯤ ꯂꯝꯗꯝ ꯑꯁꯤꯗꯩꯗ ꯐꯝꯕꯥꯜ ꯂꯥꯡꯗꯨꯅ ꯂꯩꯕꯤꯔꯤꯕ ꯏꯕꯨꯙꯧ ꯑꯅꯤꯁꯤ ꯑꯩꯈꯣꯏ ꯑꯈꯪꯕꯁꯨ ꯃꯌꯥꯝ ꯑꯃ ꯌꯥꯎꯕꯤꯔꯝꯒꯅꯤ, ꯑꯗꯨ ꯈꯪꯗꯕꯁꯤꯡꯁꯨ ꯌꯥꯎꯔꯝꯒꯅꯤꯅ ꯈꯟꯖꯩ꯫ ꯑꯗꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯤꯇꯪ ꯅꯤꯡꯁꯤꯡꯖꯕꯗ ꯍꯥꯏꯔꯤꯕ ꯏꯕꯨꯙꯧ ꯑꯅꯤꯁꯤ ꯋꯥꯔꯤ ꯈꯪꯂꯩꯗꯒꯤꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯤ ꯍꯥꯎ ꯅꯠꯇꯦ ꯃꯌꯥꯡ ꯅꯠꯇꯦ ꯃꯩꯇꯩꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯍꯧꯔꯛꯐꯝꯁꯤ ꯇꯣꯡꯃꯥꯏ ꯆꯤꯡꯒꯤ ꯈꯥ ꯊꯪꯕꯗꯒꯤꯅꯤ꯫ ꯃꯈꯣꯏꯒꯤ ꯍꯧꯔꯛꯐꯝ ꯂꯩꯔꯝꯕꯝ ꯈꯨꯟꯗꯨꯅ ꯂꯥꯡꯊꯩ ꯈꯨꯜ ꯀꯧꯏ꯫ ꯑꯗꯨꯗ ꯂꯩꯔꯝꯕꯅꯤ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ꯫ ꯉꯁꯤꯗꯒꯤꯅ ꯆꯍꯤ ꯂꯤꯁꯤꯡ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤꯅꯤ ꯃꯈꯣꯏ ꯑꯅꯤꯁꯤꯗ ꯈꯨꯟꯊꯣꯛꯇ ꯂꯩꯔꯛꯏꯁꯦ꯫ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯤꯅ ꯊꯣꯡꯅꯥꯡ ꯀꯧꯈꯤꯁꯤ ꯀꯔꯤ ꯃꯔꯝꯗꯒꯤ ꯀꯧꯈꯤꯕꯅꯣ ꯍꯥꯏꯕꯗ ꯇꯥꯏꯕꯪꯃꯤꯒꯤ ꯁꯛꯇꯝ ꯂꯧꯔꯦ ꯍꯥꯏꯔꯒ ꯊꯣꯡꯅꯥꯡ ꯍꯥꯏꯕ ꯃꯤꯡꯊꯣꯟꯗꯣ ꯂꯧꯔꯦ꯫ ꯂꯩꯕꯤꯔꯤ ꯁꯤꯗꯕꯤ ꯏꯃꯥꯁꯤꯅ ꯃꯥꯡꯑꯣꯏ ꯂꯥꯏꯔꯦꯝꯕꯤ ꯍꯥꯏꯕ ꯃꯤꯡꯊꯣꯟ ꯂꯧꯔꯦ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤꯁꯤꯅ ꯄꯣꯏꯔꯩ ꯃꯩꯇꯩ ꯂꯩꯕꯥꯛꯇꯒꯤ ꯍꯥꯏꯔꯤꯕ ꯂꯥꯡꯊꯩ ꯈꯨꯜ ꯍꯥꯏꯔꯤꯕ ꯃꯐꯝꯗꯨꯗꯒꯤ ꯈꯨꯟꯖꯥ 8ꯈꯛ ꯑꯍꯤꯡ ꯑꯃꯗ ꯂꯣꯟꯅ ꯄꯨꯔꯒ ꯊꯣꯛꯑ ꯆꯠꯈꯤꯕꯅꯤ꯫ ꯀꯅꯥ ꯈꯪꯍꯟꯗꯅ ꯆꯤꯡꯎ ꯈꯨꯌꯨꯝ ꯇꯥꯏꯕꯪ ꯀꯅꯥ ꯈꯪꯍꯜꯂꯝꯗꯅ ꯐꯨꯔꯒ ꯄꯨꯔ ꯆꯠꯈꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯈꯨꯟꯊꯣꯛꯇꯅ ꯈꯨꯟꯗꯥ ꯂꯩꯇꯥꯗꯅ ꯂꯩꯔꯕꯅꯤ꯫ ꯂꯩꯔꯕꯁꯤꯗꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯕꯨ ꯂꯝꯗꯝ ꯑꯁꯤꯗꯤ ꯅꯤꯡꯊꯧ ꯄꯥꯟꯗꯕ ꯂꯩꯕꯥꯛ ꯑꯣꯏꯅ ꯂꯩꯔꯝꯕꯅ ꯆꯍꯤ ꯁꯥꯡꯅ ꯃꯇꯝ ꯁꯥꯡꯅ ꯅꯤꯡꯊꯧ ꯄꯥꯟꯗꯗꯅ ꯅꯤꯡꯊꯧ ꯀꯥꯡꯗꯅ ꯂꯩꯕꯗꯒꯤ ꯍꯥꯏꯔꯤꯕ ꯊꯣꯡꯅꯥꯡ ꯑꯁꯤꯕꯨ ꯂꯩꯀꯥꯏ ꯈꯨꯟ ꯑꯗꯒꯤ ꯂꯩꯄꯥꯛ ꯃꯤꯌꯥꯝꯅ ꯌꯥꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯕꯗꯒꯤ ꯃꯥꯕꯨ ꯅꯤꯡꯊꯧ ꯐꯝꯕꯥꯜ ꯑꯁꯤ ꯃꯉꯣꯟꯗ ꯁꯤꯟꯅꯕꯤꯕꯅꯤ꯫ ꯃꯉꯣꯟꯗ ꯅꯤꯡꯊꯧ ꯑꯣꯏꯕꯤꯌꯨꯅ ꯍꯥꯏꯖꯕꯗꯒꯤ ꯉꯥꯒꯣꯏ ꯂꯥꯏꯔꯦꯝꯕꯤ ꯑꯁꯤꯒ ꯃꯈꯣꯏ ꯑꯅꯤꯕꯨ ꯅꯤꯡꯊꯧ ꯂꯩꯃꯨ ꯑꯣꯏꯅ ꯃꯐꯝ ꯑꯁꯤꯗꯩꯗ ꯈꯨꯟꯗꯥ ꯂꯩꯇꯥꯗꯅ ꯈꯨꯟꯕꯥ ꯂꯩꯄꯥꯟꯗꯅ ꯃꯄꯤ ꯃꯄꯥ ꯁꯛꯅ ꯂꯩꯈꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗꯒꯤ ꯃꯍꯥꯛꯄꯨ ꯊꯣꯡꯅꯥꯡ ꯅꯤꯡꯊꯧ ꯍꯥꯏꯕ ꯃꯤꯡꯊꯣꯟꯗꯨ ꯄꯤꯗꯨꯅ ꯂꯩꯈꯤꯕꯅꯤꯀꯣ꯫ ꯉꯁꯤ ꯉꯔꯥꯡꯗꯒꯤ ꯋꯥ ꯅꯠꯇꯦ, ꯃꯁꯤ ꯌꯥꯝ ꯁꯥꯡꯉꯕꯒꯤ ꯋꯥꯔꯤꯅꯤ꯫ ꯑꯩꯈꯣꯏꯅ ꯉꯁꯤ ꯈꯪꯅꯔꯤꯕ ꯆꯍꯤ 8 ꯈꯨꯟꯊꯥꯛꯄ ꯆꯍꯤ 100 ꯋꯥꯔꯤꯗꯒꯤ ꯑꯩꯈꯣꯏꯅ ꯃꯩꯇꯩꯅ ꯈꯨꯟꯊꯣꯔꯛꯄꯅꯤ, ꯂꯥꯟꯆꯦꯟꯕꯅꯤ, ꯂꯪꯒꯥꯏꯔꯛꯄꯅꯤ ꯍꯥꯏꯕꯅ ꯁꯨꯝꯅ ꯆꯦꯜꯂꯒ ꯂꯩꯈꯤꯕꯅꯤ ꯍꯥꯏꯕꯗꯣ ꯃꯗꯨꯒꯤ ꯆꯍꯤ ꯂꯤꯁꯤꯡ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯃꯩꯇꯩꯅ ꯈꯨꯟꯗꯥꯔꯒ ꯂꯩꯔꯛꯈ꯭ꯔꯕꯅꯤ ꯁꯤꯗꯩꯗ꯫ ꯍꯥꯏꯔꯤꯕ ꯈꯨꯟꯖꯥ 8 ꯈꯛꯇꯅꯤ ꯃꯈꯣꯏꯅ ꯄꯨꯔꯤꯗꯣ꯫ ꯈꯨꯟꯖꯥ 8ꯇꯨ ꯍꯧꯖꯤꯛꯁꯨ ꯍꯪꯕꯤꯌꯨ ꯃꯩꯇꯩ ꯂꯩꯕꯥꯛꯇ ꯂꯩꯔꯤꯕ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯈꯪ ꯑꯍꯩꯁꯤꯡꯗ꯫ ꯋꯥꯔꯤꯗꯤ ꯑꯀꯨꯞꯄꯗꯤ ꯐꯪꯉꯔꯣꯏ, ꯃꯔꯝꯗꯤ ꯄꯨꯌꯥꯗꯤ ꯏꯔ ꯊꯝꯕꯤꯔꯝꯗꯕꯅꯤꯅ, ꯑꯗꯨꯒ ꯆꯤꯟꯍꯥꯏ ꯋꯥꯔꯤ ꯆꯤꯟꯕꯨꯡ ꯋꯥꯔꯤ ꯑꯣꯏꯅꯗꯤ ꯇꯥꯕ ꯐꯪꯒꯅꯤ ꯑꯗꯨꯝ꯫ ꯍꯥꯏꯔꯤꯕ ꯃꯐꯝꯗꯨꯗꯒꯤ ꯃꯤ ꯈꯔ ꯈꯨꯟꯈꯔ ꯃꯥꯡꯈꯤ ꯍꯥꯏꯕꯗꯤ ꯇꯥꯏ, ꯑꯗꯨ ꯀꯗꯥꯏꯗ ꯆꯠꯈꯤꯕꯅꯣ ꯀꯗꯥꯏꯗ ꯂꯩꯈꯤꯕꯅꯣ ꯃꯐꯝ ꯈꯪꯈꯤꯗ꯭ꯔꯦ ꯍꯥꯏꯕꯃꯗꯤ ꯑꯗꯨꯝ ꯍꯥꯏꯅꯕ ꯁꯛꯅ ꯁꯣꯟꯅꯕ ꯉꯁꯤꯁꯨ ꯑꯗꯨꯝ ꯇꯥꯈꯤꯅꯤ꯫ ꯑꯗꯨ ꯈꯨꯟ ꯀꯌꯥꯅꯣ ꯀꯗꯥꯏꯗ ꯄꯨꯔ ꯆꯠꯈꯤꯕꯅꯣ ꯀꯗꯥꯏꯗ ꯂꯩꯈꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯀꯅꯥꯅꯁꯨ ꯃꯔꯤ ꯃꯈꯣꯡ ꯊꯤꯕꯤꯗ꯭ꯔꯕ ꯈꯪꯕꯤꯗ꯭ꯔꯕ ꯍꯥꯏꯇꯥꯔꯦꯀꯣ꯫ ꯑꯗꯨꯅ ꯏꯕꯨꯙꯧ ꯑꯅꯤꯁꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯑꯃꯁꯨꯡ ꯑꯩꯈꯣꯏ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯇꯠꯅ ꯊꯥꯅꯕ ꯌꯥꯗ꯭ꯔꯕ ꯅꯣꯡꯆꯨꯞ ꯃꯥꯏꯀꯩꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯗꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧ ꯂꯩꯃ ꯑꯃꯁꯨꯡ ꯏꯕꯨꯙꯧ ꯑꯅꯤꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯏꯕꯨꯙꯧ ꯑꯅꯤꯒꯤ ꯑꯃꯨꯛꯇꯪ ꯊꯧꯒꯜ ꯐꯪꯖꯒꯦꯅ ꯃꯇꯝ ꯀꯌꯥꯗꯒꯤ ꯅꯤꯡꯉꯒ ꯂꯥꯛꯆꯕ ꯉꯁꯤꯗꯤ ꯏꯕꯨꯙꯧ ꯊꯧꯖꯥꯟꯕꯤꯕꯗꯒꯤ ꯃꯆꯥ ꯃꯅꯥꯏ ꯑꯩꯈꯣꯏꯁꯨ ꯏꯕꯨꯙꯧ ꯑꯅꯤꯒꯤ ꯊꯧꯒꯜ ꯐꯪꯖꯔꯦ꯫ ꯑꯗꯨꯅ ꯉꯁꯤ ꯑꯩꯈꯣꯏꯅ ꯃꯐꯝꯁꯤꯗ ꯂꯥꯛꯑꯒ ꯂꯩꯖꯔꯤꯕꯁꯤ ꯑꯩꯅ ꯉꯁꯥꯏꯅ ꯍꯥꯏꯖ ꯆꯍꯤ 8 ꯈꯨꯟꯊꯥꯛꯄꯗꯒꯤ ꯂꯥꯛꯑ ꯂꯩꯈꯤꯕ ꯅꯠꯇꯦꯀꯣ꯫ ꯑꯩꯈꯣꯏꯅ ꯚꯨꯕꯣꯟ ꯃꯍꯥꯗꯦꯕ ꯍꯥꯏꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯃꯍꯥꯛꯁꯨ ꯅꯣꯡꯃꯥꯏ ꯆꯤꯡꯗ ꯄꯣꯛꯄꯅꯤ, ꯁꯔꯥꯡ ꯂꯩꯁꯥꯡꯊꯦꯝ ꯆꯤꯡꯂꯩ ꯃꯆꯥꯅꯤ꯫
ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯆꯤꯡꯖꯦꯟ ꯅꯥꯔꯟ ꯄꯥꯡꯒꯟꯕ ꯀꯧꯏ ꯃꯍꯥꯛꯀ ꯂꯧꯔꯤꯕ ꯂꯩ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯏꯕꯨꯙꯧ ꯊꯣꯡꯅꯥꯡꯒꯤ ꯃꯆꯥ ꯅꯤꯉꯣꯜ ꯑꯃꯠꯇ ꯌꯥꯎꯖꯕꯤ ꯊꯣꯡꯅꯥꯡ ꯐꯩꯇ꯭ꯔꯤꯛ ꯆꯅꯨ ꯂꯩ ꯂꯤꯡꯁꯪ ꯈꯣꯝꯕꯤ ꯍꯥꯏꯕꯗꯨꯅꯤ ꯃꯥꯅ ꯂꯧꯔꯤꯁꯦ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧ ꯑꯅꯤꯁꯤꯅ ꯑꯍꯟꯒꯤ ꯃꯇꯝ ꯑꯣꯏꯔꯦ ꯑꯩꯈꯣꯏꯗꯤ ꯃꯌꯥꯝꯒꯤ ꯊꯧ ꯄꯨꯕꯁꯤ ꯉꯝꯃꯛꯇ꯭ꯔꯦ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯃꯃꯥꯡ ꯅꯤꯄꯥꯒ ꯃꯆꯥꯅꯨꯄꯤꯒꯗ ꯅꯤꯡꯊꯧ ꯐꯝꯕꯥꯜ ꯁꯤꯟꯅꯔꯝꯕꯅꯤ ꯑꯗꯨꯅ ꯃꯇꯝ ꯑꯗꯨꯗꯒꯤ ꯍꯥꯏꯔꯤꯕ ꯏꯕꯨꯙꯧ ꯊꯣꯡꯅꯥꯡ ꯑꯁꯤꯅ ꯃꯃꯥꯡ ꯅꯤꯄꯥꯕꯨ ꯃꯨꯟꯅ ꯌꯦꯡꯉꯒ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯏꯀꯨꯅ ꯉꯁꯤꯗꯤ ꯏꯃꯥꯒꯤ ꯃꯤꯡꯊꯣꯜ ꯑꯃꯒ ꯄꯤꯕꯤꯔꯝꯃꯒꯦꯀꯣ ꯍꯥꯏꯅ ꯄꯤꯔꯝꯕꯅꯤ ꯑꯗꯨꯅ ꯆꯤꯡꯖꯦꯟ ꯅꯥꯔꯟ ꯄꯥꯡꯒꯟꯕ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯂꯩꯁꯪ ꯈꯣꯝꯕꯤ ꯍꯥꯏꯔꯤꯕ ꯑꯅꯤꯁꯤ ꯅꯨꯃꯤꯠꯇꯨꯗꯒꯤ ꯃꯀꯨꯕꯣꯛꯅ ꯃꯉꯣꯟꯗ ꯅꯤꯡꯊꯧ ꯐꯝꯕꯥꯜ ꯁꯤꯟꯅꯕꯗꯒꯤ ꯑꯋꯣꯡ ꯅꯤꯡꯊꯧ ꯑꯋꯣꯡ ꯂꯩꯃ ꯍꯥꯏꯅ ꯊꯣꯟꯕꯤꯔꯝꯕꯅꯤ ꯑꯋꯣꯡ ꯅꯤꯡꯊꯧ ꯍꯥꯏꯕꯁꯤ ꯀꯅꯥꯕꯨꯅꯣ ꯍꯥꯏꯔꯒꯗꯤ ꯌꯥꯋꯣꯡ ꯏꯟꯕ ꯅꯤꯡꯊꯧ ꯍꯥꯏꯕꯅꯤ ꯑꯋꯣꯡ ꯂꯩꯃ ꯍꯥꯏꯕꯁꯤꯅ ꯌꯥꯋꯣꯡ ꯏꯟꯕꯒꯤ ꯂꯩꯃ ꯍꯥꯏꯕꯅꯤ ꯅꯨꯄꯤ ꯍꯥꯏꯕꯅꯤ ꯑꯗꯨꯅꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯑꯩꯈꯣই ꯁꯣꯝꯗ ꯃꯥꯏꯀꯩ ꯁꯣꯝꯗ ꯂꯩꯕꯤꯔꯤꯕ ꯏꯄꯥ ꯏꯄꯜ ꯑꯈꯪꯉꯩ ꯑꯣꯖꯥ ꯒꯨꯔꯨꯁꯤꯡꯅ ꯈꯪꯗꯗꯅ ꯂꯩꯕꯤꯔꯤꯁꯦ ꯑꯋꯣꯡ ꯅꯤꯡꯊꯧ ꯀꯅꯥꯅꯣ ꯑꯋꯣꯡ ꯂꯩꯃ ꯀꯅꯥꯅꯣ ꯑꯩꯈꯣꯏꯅ ꯆꯨꯔꯥꯀꯣꯟꯗ ꯁꯪꯒꯥꯏ ꯁꯪꯂꯦꯟ ꯁꯥꯕ ꯃꯇꯝꯗ ꯀꯗꯥꯏꯗꯒꯤ ꯂꯥꯏꯅꯣ ꯃꯁꯛ ꯈꯪꯗꯕ ꯂꯥꯏ ꯑꯃ ꯄꯨꯁꯜꯂ ꯊꯝꯖꯜꯂꯦꯒ ꯍꯥꯏꯔꯤꯁꯦ ꯃꯔꯤ ꯃꯈꯣꯡꯗꯨ ꯊꯤꯔꯨꯗꯕꯅꯤꯅ ꯈꯪꯉꯨꯗꯕꯅꯤꯅ ꯂꯩꯇ꯭ꯔꯕꯣꯏ ꯈꯟꯕꯀꯣ ꯄꯨꯝꯅꯃꯛꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯋꯥꯠꯇꯕꯅꯤ ꯂꯣꯏꯅ ꯂꯩꯕꯅꯤ ꯑꯗꯨꯅ ꯏꯕꯨꯙꯧ ꯊꯣꯡꯅꯥꯡꯁꯤ ꯃꯐꯝ ꯑꯁꯤꯗ ꯏꯍꯥꯟ ꯍꯥꯟꯅ ꯃꯥꯅ ꯈꯨꯟꯇꯣꯛꯇꯅ ꯈꯨꯟꯗꯥꯗꯅ ꯂꯩꯔꯛꯈꯤꯕꯅꯦꯕꯀꯣ ꯈꯨꯟꯖꯥ 8ꯃꯛꯇꯨ ꯍꯧꯖꯤꯛꯁꯨ ꯑꯝꯇ ꯃꯥꯡꯗ꯭ꯔꯤ ꯃꯐꯝꯁꯤꯡꯗꯨ ꯂꯣꯏ ꯂꯩꯔꯤ ꯍꯣꯏ ꯃꯐꯝꯗꯨꯕꯨꯗꯤ ꯃꯤ ꯂꯩꯇꯕ ꯃꯐꯝ ꯌꯥꯎꯔꯦ ꯍꯥꯡꯕ ꯌꯥꯎꯔꯦꯀꯣ ꯅꯛꯅꯅꯗꯤ ꯂꯩꯕ ꯃꯐꯝꯗꯨꯃꯛꯇꯗꯤ ꯂꯩꯇꯕ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏꯁꯤ ꯈꯨꯟꯇꯣꯛ ꯈꯨꯟꯗꯥꯗꯅ ꯂꯩꯔꯛꯈꯤꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ngasi thauram tawjari basigi maroi badi ibudo bene badi ani sigi thawal tawjabani ko aduga makoi ani sisu makoina lakpa amasung hanbagi matam do sahi sesing kakna leibanina haujikti ibudo bendo ni su hanbagi matam yausala braina ekoi su khanjari adumangna maram oiraga koi thawal si phangjarabani koine leibadi yadabani nam koi su makogi sintha pu lakpanina hanbagi matam di laksala braina khale aduga koi ong ning taw awong leima singjen nan bangan wang sung leisang khombi ani sisu akoi su han gadori haba ma akoi bi wakal ta chingna jaba madum leijare masidi laimelol uraba chingu chkoi singa pausana bangamba akoi gi ipa imayen singna hisu na khangbi rangmani na khalle akoi di kasu khangsaba na ti ngarang tagi nawan akoi na kari khangani ko chingu khoyum gi moigi mathaubo machatpo koina kamaina khangani khangda udabada mapa laitabane koi mi wa haiba sidi adubo khajiktang koina ngamjaba khangjaba khajiktang koina ngasi thoram tawjaba sina apung phabi phan bi oina koi budoi bendo ni gi mapam dagi thongni jari loina na ngasi koi ge sari wasak parai hanba ina koi gi tawjaga dori ba sisu koi ji koina Hindu lining si salaki matamda aikoi si tengkhang ahum lakta wasakhi tengkhang ahum lak wasak pasi ahan mada kana tano hai kadi yumda leriba line da usana mai de koi si wasa halle ani subada ibudo pakhang bagi pangkhong sina ibu pai dana koi si amu wasa halle ahum subada kong ba irungda nongkrang masa pai raga amu irupaga wasa halle tengkhang ahum lakta koi si wasak hangi bani ko aduna wasak pare changhi bado madugi matam do ekoi di hujik loi rabani hiel labani mirun tare tudi hian garbani mapan suba miron ne koi na hujik leijari se mapan suba miron di yaw rabani ne koi se leisan gi parei do amuk hando ko yare haina koi handok sabadana koi na samna koi parei han bhai se sari wasak parei changi bado sari wasak parei dam handok sabane sida lining adu dagi wa leite koi da lining hai basi kadai ko kobuno सिसे कोई खंगमिन मथौ ताई चिंदा लाई सोलगा यारोय थबक तौतब यारोय फुट यावतब यारोय लाई निंग भाई बसे मचन यामरे मचन यामनिना कराई दि लाकनी मसी मु युम्बालोन दि लाकनी युम्बालोन कुमना खंगम मथौ ताई मरुइना ngasi lengbireba imaibel celsius sing marumapang halam lai grupuna maksu cinda kaktang lai solaga yaroy sidema pu solaga yaroy kupiya utai tabakna sakta ta dabani sinna wari nadi sakta pa yaroi aina hujik hairuna angang nang haidu kaino hangmada pakum biba ngamdragadi nawa lawde na hairam tai madugi thabak to hujti yadre ai min uba yaba nana taba yaba wapam do na puthong na batare hujikti ko
ahal gay na hayram bali taam bani hayatuna su wari ni satpaduna di yara aroi bajik ada nang tawri du phatte ne na hayram gani phatte du kari gano hango bada he angang nang kari gano nang gumna kari khang na ahal lai na haybo cintak ta ko mine phatte da na ni sayira thambiram me adu phatta bai maram do phatte haybo du khanga gadi mana aphabu du tapiram de e bungo nang tawri du soile lale sumai tawi no chumthok piram magadi angang du na naha du na tawjeri ba mi du na mu mathang ama ma mu ta hau toi ne ba phatte lale har namjan thambi bi thabak to madu topi rasi ai khoi na bu isa isu tung da horak loi ba mayam sing se tapi tambiram doi ne ai khoi na khangau daga di kana na bu tapi tambi doi no adu na ngasi ai khoi gi ina ta hanjalaba ina lai ning da hanjalaba punamak sing si su aina sum sora phu yeng jabu ujabada sin da khaktang na chatpa tawi khutadi yaw da boina tawi masi tadi yara ka di tawi no haijaninge thabak tuni maru odi sin da son badri son ra su yai ko thabak tuni maru di thabak pu tawraga di sin da son ra su yai sin da solaga khuna ma taw tu di tawi da brena khalle maru ne koi yumbalon kum na khang bata yumbalon kum na khang ma imung da ki horak pa masa lim na mangoi ngasi kari gi no ba hore ba na ha mayam sing sing ang na sana bam ta yadri si kari gi dei no ba mama mapa na hai badam te indri si kari da gi no ba se ai khoi na soirak ba da gi ne ba asoi ba mapa aina isa du da chai ro da wara ur kari no ba ba lak to is soi na tapi la na tapi la ban lam jing gi ra ba ni no asum ba lam bi da tapi si ai khoi na khang ye hai ja ba na cha de ko khang jari ba hai jari khajik tu di mai ek seng na taru ta seng na tanana tapi ram ba tambi ram ba moi bu lam jing bi ram ba mana ngam ba khajik tum ora ga su adudi amana kharama adudi maya punsal adudi mapum sarak toi ne amma khaktana puna mak aina loina khang aina loina hai hai badudi yamna hai da ba toi da ba poni mioi bana khang ba da hai ba da ne mara si ra bawna thi ba tam ba da loi ba nai ba nati thi ba da loi ba nai roi aina khang ga dodi manga khak ngamoi da ba da lising lak le hau ba ne ai gi punsi sina le ding thi ba da ne saruk ama ani bok thi ba ngamoi ba sami manung da khang ba ngamoi aduna di aina ma hele aina ma khange haibase aina ma sum haiba wakhal wanje thadok piraga aikhoi masen sing je punsin naraga kari tawsige kamdau sige kamai tawsige kanana si matang ji khangi si matang kanana hai kamai tawun habdo mayam phamin naraga tanaraga asumado aikhoi mayam punna salmina si ipai puna salam mani tawram mani haidana su asoi baran matudi masawai bai khoina sumthopi mam thok tawra Ipana thambira ma poto ai khoi na phengdok chamtok tana amuk langhan ma da phajan ma de kari kai rage ado hai raga halaman jing e ipana ipuna toram ma puma hai ipana ipuna toram ba ha posak to ma to hai de ipana ipuna tawbiram ma thabak to ai khoi ngasi kiyam ilige ipana saram yum charuni ina ko pam yum do ngasi sido khara thugai gar kari building sari no kari gi tin ko pino adu di ipana ipuna thambira ma yum kari gi sido imangali no ai ipa ipu do khudai khongdai selaga makhong na da cha sendan mok tong da ge dum lagi de si gi ai khoi na ngasi kari gi tong ino matam do cycle bok le ram de thauram de ba hujina kari gari car thauri no ipa ipu na tawram ro du di adu ma lising du di ngang na chatraga som da lining gi maram da lang ei ipa ipu na tawram man hai ba hai sia masim tan di hayan jading de masidi kanagum na hangaga su yamna phajadaba kari haitare yamna handana khangadawa amu wai matuna lining haibaji kadai bono haragadi yumbalon kupna munna khangmaduni ko lining mena hojik se la ga ai lining na lai so lebe yaroi lining haibase atuni lakaduri si ko khwaide maru ori sidi hojik hawalaiba naha sing sini moi ne hena khang mathau tai ko aigi yum de aina ngak patai aigi family aigi imung manung nupi nga isa isu kuna masing do aina yumbu moina aina moi bu ngak sian batai aigi imung do aina ngak serade aigi ingon do aina ngak sian batai adu ga lekai do so khoi mayam ngami na batai kun du ngami na batai leipak tu so khoi mayam ngami na kan min na batai leipak tu leiraga ne aigi yum lekai khul leidori se khul lekai du leiraga di aigi yum leidori se ko ingol leidori be yum leidori se lepak tu lechaga de ikadai di yum leironi leiraroi lining leiraroi punama ke horupham kadai dano
ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯀꯟꯕ ꯑꯩꯉꯣꯟ ꯀꯟꯕ ꯂꯩꯀꯥꯏ ꯀꯟꯕ ꯈꯨꯟ ꯀꯟꯕ ꯂꯩꯄꯥꯛ ꯀꯟꯕꯁꯦ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯍꯥꯏꯇꯥꯔꯦ ꯃꯁꯤꯗ ꯑꯍꯥꯟꯕ ꯑꯩꯈꯣꯏꯁꯤ ꯂꯥꯏꯅꯤꯡ ꯑꯣꯏꯅ ꯆꯠꯀꯗꯕꯅꯤ ꯑꯗꯣ ꯃꯤꯅ ꯂꯥꯛꯑꯒꯗꯤ ꯑꯩ ꯅꯨꯄꯤꯗꯣ ꯏꯆꯥꯗꯣ ꯏꯃꯥꯗꯣ ꯏꯄꯥꯗꯣ ꯉꯥꯛ ꯁꯦꯟꯅꯅ ꯃꯤꯅ ꯊꯥꯡ ꯄꯥꯏꯔ ꯆꯪꯉꯒꯗꯤ ꯑꯩꯁꯨ ꯊꯥꯡ ꯄꯥꯏꯕ ꯇꯥꯏ ꯅꯣꯡꯃꯩ ꯄꯥꯏꯔ ꯆꯪꯉꯗꯤ ꯅꯣꯡꯃꯩ ꯄꯥꯏꯔ ꯉꯥꯛꯄ ꯇꯥꯏ ꯑꯩꯁꯨ ꯁꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯁꯣꯝꯗ ꯃꯤꯅ ꯊꯥꯡ ꯄꯥꯏꯔ ꯆꯪꯉꯛꯑꯒ ꯑꯩꯅ ꯆꯨꯝꯅ ꯂꯥꯏ ꯅꯤꯡꯕ ꯂꯥꯏ ꯁꯣꯜ ꯂꯩꯕꯗꯨꯗꯤ ꯌꯥꯔꯣꯏꯕ ꯃꯩꯇꯩ ꯏꯄꯥ ꯏꯄꯨꯁꯤꯡꯒꯤ ꯍꯥꯟꯅꯒꯤ ꯍꯧꯅꯕꯤ ꯆꯠꯅꯔꯝꯕ ꯄꯨꯝꯅꯃꯛꯁꯤꯡꯁꯦ ꯄꯨꯝꯅꯃꯛ ꯂꯥꯟꯃꯤ ꯉꯥꯛꯇ ꯑꯣꯏꯔꯝꯃꯦꯕ ꯄꯨꯝꯅꯃꯛ ꯂꯥꯟꯒꯤ ꯃꯇꯝꯗꯗꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯂꯥꯟꯃꯤ ꯂꯣꯏ ꯑꯣꯏꯔꯝꯃꯦꯕ ꯃꯔꯝꯗꯤ ꯏꯔꯩꯕꯥꯛ ꯏꯔꯝꯗꯝꯗꯣ ꯉꯥꯛꯅꯅꯕꯒꯤꯗꯃꯛ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯒꯨꯝꯅ ꯑꯩꯈꯣꯏꯁꯨ ꯉꯁꯤꯗꯤ ꯊꯧꯅꯥ ꯂꯩꯕꯤ ꯑꯃꯃꯝ ꯑꯣꯏꯕ ꯃꯊꯧ ꯇꯥꯔꯦ ꯑꯩꯈꯣꯏꯅ ꯏꯊꯧꯅꯥ ꯂꯩꯇ꯭ꯔꯒꯗꯤ ꯏꯔꯤꯡꯁꯦ ꯂꯩꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯏꯔꯩꯕꯥꯛ ꯏꯔꯝꯗꯝ ꯃꯤꯅ ꯑꯣꯏꯈꯤ ꯇꯥꯕ ꯃꯤꯅ ꯑꯣꯏꯈ꯭ꯔꯗꯤ ꯑꯩ ꯌꯨꯝ ꯀꯗꯥꯏ ꯂꯩꯅꯤ ꯀꯗꯥꯏꯗ ꯁꯥꯅꯤ ꯑꯩꯒꯤ ꯂꯥꯏꯅꯤꯡ ꯀꯗꯥꯏꯗ ꯂꯥꯛꯀꯅꯤ ꯂꯥꯏꯅꯤꯡ ꯑꯗꯨ ꯂꯩꯔꯔꯣꯏ ꯑꯃꯨꯛ ꯃꯁꯥ ꯃꯁꯥꯒꯤ ꯃꯅꯥꯠ ꯂꯥꯏꯅꯤꯡꯗꯣ ꯃꯗꯨ ꯉꯥꯛꯅ ꯆꯠꯄꯗꯨꯅꯤꯀꯣ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯊꯧ ꯇꯥꯔꯤꯕ ꯃꯔꯨ ꯑꯣꯏꯔꯤꯕꯁꯤꯗꯤ ꯏꯁꯥꯒꯤ ꯂꯥꯏꯅꯤꯡ ꯏꯁꯥꯒꯤ ꯏꯅꯥꯠ ꯏꯁꯥꯒꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯀꯜꯆꯔ ꯃꯁꯤꯕꯨ ꯉꯥꯛꯅ ꯆꯠꯇ꯭ꯔꯕ ꯃꯤꯗꯨꯗꯤ ꯈꯨꯟꯅꯥꯏꯗꯨ ꯃꯨꯠꯄ ꯃꯥꯡꯕ ꯆꯞ ꯃꯥꯟꯅꯔꯕꯅꯦ ꯃꯗꯨ ꯉꯁꯤ ꯃꯨꯁꯜꯃꯥꯟꯁꯤꯡꯅ ꯂꯝ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯟꯇ꯭ꯔꯤ ꯄꯨꯝꯅꯃꯛꯇ ꯂꯩ ꯁ꯭ꯇꯦꯠ ꯄꯨꯝꯅꯃꯛꯇ ꯂꯩ ꯃꯣꯏꯒꯤ ꯃꯆꯠ ꯃꯅꯥ ꯑꯝꯇ ꯊꯥꯗꯣꯛꯑꯝꯃꯣꯏꯕ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤꯡꯅ ꯍꯥꯏꯔꯨꯔꯒꯅꯤ ꯑꯩꯈꯣꯏꯗꯤ ꯃꯌꯥꯡ ꯂꯩꯕꯥꯛ ꯂꯩꯕꯅꯤꯅ ꯌꯥꯗꯦꯅꯦ ꯃꯣꯏꯅ ꯌꯥꯔꯒ ꯑꯩꯈꯣꯏꯗꯤ ꯌꯥꯗꯕ꯭ꯔꯕ ꯃꯣꯏꯅ ꯉꯁꯤꯐꯥꯎꯗ ꯃꯨꯁꯜꯃꯥꯟꯁꯤꯡꯁꯤ ꯍꯤꯟꯗꯨ ꯙꯔꯃ ꯆꯠꯇ ꯍꯤꯟꯗꯨ ꯂꯥꯏꯅꯤꯡ ꯆꯠꯇꯅ ꯑꯩꯈꯣꯏꯒꯤ ꯃꯤꯇꯣꯞꯀꯤ ꯂꯥꯏꯅꯤꯡ ꯂꯧꯔꯕ꯭ꯔꯥ ꯃꯣꯏ ꯐꯤꯖꯦꯠ ꯇꯣꯡꯉꯥꯜꯂꯕ꯭ꯔꯕ ꯃꯣꯏ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯒꯦ ꯑꯗꯨꯅ ꯃꯆꯨ ꯍꯥꯏꯕꯁꯦ ꯑꯃꯈꯛꯇꯪ ꯑꯣꯏꯕꯅ ꯐꯩ ꯃꯆꯨ ꯑꯅꯤ ꯇꯤꯟꯁꯤꯟꯅꯒꯨꯝꯁꯤ ꯃꯆꯨ ꯑꯅꯤ ꯇꯤꯟꯁꯤꯟꯅꯔꯗꯤ ꯑꯉꯥꯡꯕꯒ ꯑꯉꯧꯕꯒ ꯇꯤꯟꯁꯤꯟꯅꯔꯨꯔꯒꯗꯤ ꯑꯉꯥꯡꯕꯁꯨ ꯑꯣꯏꯔꯔꯣই ꯑꯉꯧꯕꯁꯨ ꯑꯣꯏꯔꯔꯣꯏ ꯃꯆꯨ ꯇꯣꯉꯥꯟꯕ ꯑꯃ ꯊꯣꯛꯈ꯭ꯔꯅꯦꯕ ꯃꯆꯨ ꯑꯅꯤꯃꯛꯀꯤ ꯃꯆꯨꯗ ꯄꯨꯝꯅꯃꯛ ꯃꯥꯡꯈ꯭ꯔ ꯑꯇꯣꯞꯄ ꯃꯆꯨ ꯑꯃ ꯊꯣꯛꯈꯤꯅꯦꯕ ꯌꯥꯟꯁꯤꯟꯅꯕ ꯃꯆꯨ ꯑꯃ ꯑꯗꯨꯗꯤ ꯑꯩꯈꯣꯏꯗꯤ ꯑꯉꯧꯕꯗꯤ ꯑꯉꯧꯕ ꯑꯣꯏꯅ ꯂꯩꯁꯤ ꯑꯉꯥꯡꯕꯗꯤ ꯑꯉꯥꯡꯕ ꯑꯣꯏꯅ ꯂꯩꯁꯤ ꯑꯃꯨꯕꯅ ꯑꯃꯨꯕ ꯑꯣꯏꯅ ꯇꯁꯦꯡꯅ ꯂꯩꯁꯤ ꯏꯁꯥꯒꯤ ꯁꯛꯇꯝ ꯉꯥꯛꯄ ꯀꯟꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯂꯣꯟ ꯏꯅꯥꯠ ꯆꯠꯅꯕꯤꯁꯤꯅ ꯉꯥꯛꯇꯅ ꯂꯩꯔꯤꯉꯩ ꯊꯝꯃꯤꯉꯩꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯡꯁꯤ ꯐꯨꯔꯨꯞꯁꯤ ꯃꯥꯡꯉꯣꯏ ꯁꯤꯕꯨ ꯃꯥꯡꯈ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯂꯩꯔꯔꯣꯏ ꯑꯗꯣ ꯑꯩꯈꯣꯏ ꯂꯩꯖꯔꯤꯕ ꯑꯩꯈꯣꯏ ꯈꯔꯁꯤꯗꯤ ꯑꯩꯈꯣꯏ 5-10 ꯄꯨꯟꯁꯤꯜ ꯃꯤ ꯌꯥꯝꯅ ꯃꯁꯤꯡ ꯌꯥꯝꯅ ꯀꯣꯝꯅ ꯈꯣꯝꯖꯤꯜꯂꯒ ꯂꯥꯏꯅꯤꯡ ꯂꯨꯞꯅꯤꯅ ꯁꯥꯒꯠꯂꯒ ꯆꯦꯟꯅ ꯄꯨꯡꯆꯣꯡꯗ ꯆꯣꯡꯕꯗꯣ ꯃꯗꯨ ꯅꯠꯇꯦ ꯃꯔꯨꯑꯣꯏꯕ ꯃꯦꯟ ꯐꯣꯀꯁꯇ ꯑꯩꯈꯣꯏꯗꯤ ꯀꯔꯤ ꯌꯨꯝꯕꯥꯜꯂꯣꯟ ꯈꯪꯃꯤꯟꯅꯕ ꯆꯠꯅꯔꯣꯟ ꯈꯪꯃꯤꯟꯅꯕ ꯐꯤꯖꯦꯠ ꯆꯛꯆꯥ ꯌꯥꯍꯩ ꯐꯝꯐꯝ ꯈꯪꯃꯤꯟꯅꯕ ꯁꯤꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯊꯧ ꯇꯥꯔꯤꯁꯦ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯨ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯖꯔꯒ ꯂꯩꯕꯤꯔꯤꯕ ꯂꯥꯏꯅꯤꯡ ꯂꯨꯞ ꯄꯨꯝꯅꯃꯛꯀꯤ ꯂꯨꯆꯤꯡꯕꯤ ꯂꯩꯕꯤꯔꯤꯁꯤꯡꯁꯤꯁꯨ ꯑꯃꯨꯛꯇꯪ ꯄꯨꯟꯖꯔꯦꯔꯒ ꯄꯨꯟꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃꯨꯛꯇꯪ ꯄꯤꯕꯤꯔꯛꯑꯒꯗꯤ ꯑꯃꯨꯛꯇꯪ ꯐꯝꯃꯤꯟꯅꯖꯔꯦ ꯍꯥꯏꯔꯒ ꯑꯐ ꯐꯠꯇꯗꯣ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯔꯒ ꯑꯩꯈꯣꯏꯁꯤꯡꯁꯦ ꯑꯆꯨꯝꯕ ꯂꯝꯕꯤ ꯑꯃꯗ ꯄꯨꯟꯅ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃ ꯊꯝꯖꯒꯦ ꯑꯗꯨꯅ ꯑꯃꯅ ꯑꯃ ꯆꯠꯄ ꯑꯃꯅ ꯑꯃ ꯆꯠꯄ ꯑꯃꯅ ꯑꯃ ꯆꯠꯄꯗꯣ ꯑꯉꯥꯡ ꯆꯥꯎꯅꯕꯒꯤ ꯋꯥꯐꯝꯁꯤ ꯊꯥꯗꯣꯛꯄꯤꯔꯒ ꯑꯩꯈꯣই ꯑꯃꯠꯇꯅꯤꯀꯣ ꯑꯩꯈꯣꯏꯁꯤ ꯑꯃꯠꯇꯅꯤ ꯏꯄꯥ ꯑꯃꯠꯇꯒꯤ ꯏꯃꯥ ꯑꯃꯠꯇꯒꯤ ꯃꯆꯥ ꯉꯥꯛꯇꯅꯤ ꯀꯥꯏꯅꯕ ꯁꯦꯠꯅꯕ ꯌꯥꯔꯔꯣꯏꯗꯕꯅꯤ ꯑꯗꯨꯗꯤ ꯀꯩ ꯀꯝꯗꯧꯁꯤꯒꯦ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇꯪ ꯄꯨꯟꯁꯤꯟꯃꯤꯟꯅꯔꯒ ꯑꯩꯈꯣꯏꯁꯤ ꯑꯄꯨꯟꯕ ꯂꯝꯕꯤ ꯑꯃꯗ ꯄꯨꯟꯅ ꯂꯨꯆꯤꯡꯕ ꯑꯃꯈꯛꯇꯪ ꯈꯜꯂꯒ ꯃꯗꯨꯒꯤ ꯂꯝꯖꯤꯡ ꯃꯈꯥꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯒꯗꯤ ꯂꯩꯄꯥꯛꯇꯣ ꯃꯤꯌꯥꯝꯁꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯒꯅꯦꯅ ꯈꯜꯂꯤ ꯏꯃꯨꯡ ꯑꯃꯗ ꯌꯨꯝꯕꯨ 2 ꯂꯩꯔꯗꯤ ꯏꯃꯨꯡꯗꯣ ꯀꯥꯡꯈꯣꯡ ꯆꯥꯏ ꯇꯥꯏꯅꯤ ꯏꯄꯥꯅꯤ ꯁꯨꯕ ꯌꯥꯔꯣꯏ ꯏꯃꯥꯅꯤ ꯁꯨꯕ ꯌꯥꯔꯣꯏ ꯏꯃꯨꯡ ꯑꯃꯗ ꯑꯗꯨꯒꯨꯝꯅ ꯑꯩꯈꯣꯏꯒꯤꯁꯨ ꯑꯃꯈꯛꯇꯪ ꯑꯣꯏꯅ ꯂꯨꯆꯤꯡꯕ ꯍꯥꯏꯕꯗꯨꯗꯤ ꯑꯩꯅ ꯌꯥꯔꯣꯏ ꯃꯥꯅ ꯌꯥꯔꯣꯏ ꯀꯅꯥꯝꯇꯅ ꯌꯥꯔꯣꯏ ꯂꯩꯄꯥꯛ ꯃꯤꯌꯥꯝꯅ ꯈꯜꯂꯛꯀꯗꯕꯅꯦꯕ ꯂꯨꯆꯤꯡꯕꯗꯨꯗꯤ ꯑꯉꯥꯡ ꯑꯣꯏꯁꯅꯨ ꯑꯍꯜ ꯑꯣꯏꯁꯅꯨ ꯂꯩꯄꯥꯛ ꯃꯤꯌꯥꯝꯗꯨꯅ ꯃꯥ ꯌꯥꯔꯦ ꯃꯥ ꯐꯔꯦ ꯃꯥꯕꯨ ꯑꯣꯏꯍꯜꯂꯁꯤꯅ ꯈꯜꯂꯛꯄꯗꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡꯕ ꯑꯁꯦꯡꯕ ꯑꯣꯏꯁꯦꯕ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯨꯆꯤꯡꯕꯁꯤꯡꯁꯤꯗꯤ ꯑꯩ ꯑꯣꯏꯖꯒꯦꯅ ꯋꯥꯆꯠ ꯋꯥꯅꯣꯝꯕ ꯉꯥꯛꯇꯅꯦꯕ ꯑꯗꯨ ꯋꯥꯆꯠ ꯋꯥꯅꯣꯝꯃꯤꯕ ꯃꯥ ꯑꯗꯨꯗꯤ ꯀꯔꯤꯒꯤ ꯋꯥꯅꯣꯝꯃꯤꯅꯣꯕ ꯃꯥꯒꯤ ꯃꯇꯤꯛ ꯃꯌꯥꯏꯗꯨ ꯂꯩꯔꯗꯤ ꯃꯌꯥꯝꯅ ꯃꯥꯕꯨ ꯆꯦꯜꯂꯁꯨ ꯌꯥꯔꯣꯏ ꯐꯥꯔ ꯅꯝꯅ ꯃꯥ ꯂꯨꯆꯤꯡꯕ ꯑꯣꯏꯍꯟꯗꯣꯏꯅꯦꯕ ꯑꯩ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯇꯕꯩ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯂꯨꯆꯤꯡꯕ ꯑꯣꯏꯖꯒꯦ ꯍꯥꯏꯔꯤꯁꯦ ꯀꯔꯞꯁꯟ ꯇꯧꯔꯤꯗꯣ ꯑꯩ ꯃꯇꯤꯛ ꯆꯥꯗꯕꯩ ꯅꯠꯇ꯭ꯔꯣ ꯃꯤꯉꯣꯟꯗ ꯁꯦꯟ ꯄꯤꯔꯒ ꯑꯩ ꯇꯧꯖꯒꯦ ꯑꯩ ꯂꯧꯖꯒꯦꯅ ꯍꯥꯏꯔꯤꯗꯣ ꯑꯉꯥꯡ ꯍꯥꯏꯕ ꯂꯩꯇꯦ ꯑꯍꯜ ꯂꯩꯇꯦ ꯅꯨꯄꯤ ꯍꯥꯏꯕ ꯅꯨꯄꯥ ꯍꯥꯏꯕ ꯂꯩꯇꯦ ꯂꯨꯆꯤꯡꯕ ꯍꯥꯏꯕꯗꯨꯗꯤ ꯈ꯭ꯋꯥꯏ ꯇꯔꯥꯅ ꯈꯟꯕꯗꯣ ꯑꯗꯨꯃꯛ ꯑꯣꯏꯃꯤꯟꯅꯁꯦꯕ ꯉꯁꯤ ꯑꯩꯈꯣꯏꯅ ꯊꯣꯛꯆꯔꯤꯕ ꯆꯦꯟꯖꯔꯤꯕ ꯆꯣꯡꯖꯔꯤꯕ ꯈꯔꯁꯤꯗꯤ ꯂꯨꯆꯤꯡꯕꯅꯦ ꯅꯠꯇꯦꯕ ꯑꯩꯈꯣꯏꯗꯤ ꯆꯨꯝꯅ ꯑꯩꯈꯣꯏꯅ ꯃꯤꯑꯣꯏ ꯄꯣꯛ ꯑꯃ ꯑꯣꯏꯕꯒꯤ ꯃꯩꯇꯩ ꯆꯥ ꯑꯃ ꯑꯣꯏꯔꯨꯕꯒꯤ ꯏꯅꯥꯠ ꯂꯥꯏꯅꯤꯡꯁꯤꯕꯨ
ꯅꯨꯡꯁꯤꯖꯕꯒꯤ ꯀꯟꯖꯅꯤꯡꯕꯒꯤ ꯑꯗꯨ ꯈꯔ ꯆꯦꯟꯖ ꯆꯣꯡꯖꯕ ꯈꯛꯇꯅꯦꯕ ꯑꯩꯈꯣꯏꯗꯤ ꯄꯥꯈꯣꯜꯂꯣꯏꯅꯦꯕ ꯑꯩ ꯑꯃꯅ ꯀꯔꯤ ꯑꯣꯏꯔꯦꯅ ꯃꯌꯥꯝꯁꯤ ꯂꯨꯆꯤꯡꯕ ꯉꯝꯗꯣꯏꯅꯣ ꯑꯩꯒꯤ ꯏꯃꯨꯡꯗꯨꯒ ꯑꯩꯅ ꯋꯥꯔꯛ ꯋꯥꯇꯤ ꯑꯃ ꯂꯥꯛꯅ ꯐꯥꯅꯕ ꯉꯝꯗꯕ ꯑꯩꯅ ꯀꯩꯁꯨ ꯈꯪꯗꯕ ꯑꯩꯅ ꯂꯨꯆꯤꯡꯕ ꯑꯣꯏꯔꯨꯔꯒ ꯂꯩꯄꯥꯛꯁꯤ ꯃꯥꯡꯉ ꯇꯥꯛꯅꯕ ꯑꯣꯏꯔꯣꯏꯗ꯭ꯔꯥ ꯂꯨꯆꯤꯡꯕ ꯍꯥꯏꯕꯁꯤꯗꯤ ꯇꯣꯉꯥꯟꯅ ꯇꯣꯞ-ꯇꯣꯞꯅ ꯂꯩꯕ ꯇꯥꯏ ꯃꯉꯣꯟꯗ ꯅꯥꯄꯜ ꯌꯥꯎꯔꯣꯏ ꯑꯍꯪ ꯂꯩꯔꯣꯏꯀꯣ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯦ ꯑꯃꯨꯛꯀꯁꯨ ꯍꯥꯏꯖꯔꯤ ꯂꯩꯕꯤꯔꯤꯕ ꯂꯥꯏꯅꯤꯡ ꯄꯨꯝꯅꯃꯛꯁꯤꯡꯁꯤꯅ ꯑꯃꯨꯛꯇꯪ ꯃꯈꯣꯏꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯗꯣ ꯑꯃꯨꯛꯇꯪ ꯑꯩꯈꯣꯏꯕꯨꯁꯨ ꯀꯧꯕꯤꯔꯛꯀꯦꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯕꯨ ꯀꯧꯖꯧ ꯍꯥꯏꯕ꯭ꯔꯥ ꯑꯃꯨꯛꯇꯪ ꯐꯝꯃꯤꯟꯅꯖꯔꯒꯅꯦ ꯆꯥ ꯑꯃꯨꯛꯇꯪ ꯊꯛꯃꯤꯟꯅꯔꯒ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃꯨꯛꯇꯪ ꯐꯝꯃꯤꯟꯅꯔꯒ ꯑꯃꯨꯛꯇꯪ ꯇꯥꯟꯅꯔꯒꯗꯤ ꯑꯆꯨꯝꯕꯁꯤꯡꯁꯤ ꯊꯣꯛꯂꯛꯀꯅꯦꯅ ꯈꯜꯂꯦ ꯑꯗꯨꯒ ꯏꯃꯥꯡꯗꯅ ꯑꯃ ꯉꯥꯡꯕ ꯇꯨꯡꯗꯅ ꯑꯃ ꯉꯥꯡꯕ ꯃꯁꯤꯒꯤ ꯊꯕꯛꯁꯤꯗꯤ ꯌꯥꯝꯅ ꯐꯠꯇꯕ ꯊꯕꯛꯅꯤ ꯌꯥꯝꯅ ꯇꯧꯍꯩꯗꯕ ꯃꯤꯀꯤ ꯊꯤ ꯃꯤꯄꯥꯝꯗꯒꯤ ꯋꯥꯅꯤ ꯇꯨꯡꯗ ꯉꯥꯡꯅꯕꯗꯨꯗꯤ ꯐꯠꯇꯦ ꯑꯗꯨ ꯁꯔꯨꯛꯄꯨꯗꯤ ꯏꯁꯥ ꯃꯥꯏ ꯑꯣꯟꯁꯤꯟꯅꯔꯒ ꯐꯝꯃꯤꯟꯅꯔꯒ ꯎꯅꯔꯒ ꯉꯥꯡꯅꯔꯒꯗꯤ ꯐꯔꯦꯀꯣ ꯑꯗꯨꯅ ꯇꯨꯡꯗ ꯃꯤꯒꯤ ꯃꯤꯋꯥ ꯉꯥꯡꯕ ꯍꯥꯏꯕ ꯊꯕꯛꯁꯤꯗꯤ ꯄꯥꯡꯗꯕ ꯃꯤꯒꯤ ꯃꯊꯧꯅꯤ ꯃꯁꯤꯟꯅꯤꯀꯣ ꯑꯗꯨꯗꯗꯤ ꯇꯧꯕꯤꯒꯅꯨ ꯑꯗꯨ ꯉꯁꯤꯒꯤ ꯂꯦꯡꯕꯤꯔꯤꯕ ꯈꯨꯟ ꯑꯁꯤꯒꯤ ꯂꯩꯀꯥꯏꯁꯤꯒꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯩꯈꯣꯏꯕꯨ ꯆꯥꯝꯃꯛꯂꯒ ꯍꯟꯅꯩ ꯈꯨꯠ ꯄꯥꯏꯅ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯉꯝꯕ ꯂꯝꯇꯥꯛ ꯂꯝꯖꯤꯡꯕꯤꯕ ꯉꯝꯕꯤꯁꯤꯡ ꯁꯤꯒꯤ ꯃꯔꯛꯇꯒꯤ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕꯁꯤꯒꯤ ꯃꯔꯝꯗ ꯀꯅꯥꯒꯨꯝꯕ ꯍꯥꯏꯅꯤꯡꯕ ꯌꯥꯎꯔꯒꯁꯨ ꯍꯥꯏꯕꯤꯔꯧ ꯑꯩꯅ ꯈꯪꯖꯕ ꯂꯩꯔꯒꯗꯤ ꯑꯩ ꯇꯔꯥꯒꯤ ꯊꯧꯒꯜ ꯐꯪꯖꯔꯝꯒꯦ ꯆꯤꯡꯅꯕꯤꯗꯅ ꯍꯥꯏꯕꯤꯔꯧꯀꯣ ꯂꯧꯊꯣꯛꯂꯒꯣꯏ ꯂꯩꯇꯅ ꯉꯁꯤ ꯂꯩꯔꯤꯕꯁꯦ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧ ꯑꯅꯤꯁꯤ ꯇꯔꯥ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧ ꯑꯅꯤ ꯂꯥꯏꯆꯠ ꯂꯥꯏꯑꯣꯡ ꯑꯁꯦ ꯀꯅꯥꯅ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯂꯩꯃꯔꯦꯟꯅꯦꯕ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯍꯥꯏꯔꯒꯗꯤ ꯃꯄꯥꯟ ꯊꯣꯛ ꯀꯣꯏꯅ ꯆꯠꯄ ꯌꯥꯗꯦ ꯂꯩꯃꯔꯦꯟ ꯍꯥꯏꯔꯒꯗꯤ ꯀꯣꯏꯅ ꯆꯠꯄ ꯌꯥꯗꯕꯅꯤꯅ ꯉꯁꯥꯏ ꯊꯣꯡꯅꯥꯡ ꯍꯥꯏꯕ ꯃꯤꯡꯊꯣꯟ ꯂꯧꯔꯒ ꯇꯥꯏꯕꯪ ꯃꯤꯒꯤ ꯁꯛꯇꯝ ꯂꯧꯔꯒ ꯊꯣꯛꯈ꯭ꯔꯤꯗꯣ ꯉꯥꯡꯉꯣꯏ ꯂꯥꯏꯔꯦꯝꯕꯤꯅ ꯑꯗꯨꯅꯤ ꯑꯗꯨꯅ ꯇꯔꯥꯏꯕ ꯅꯠꯇꯦ ꯌꯥꯝꯅ ꯂꯨꯕ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯆꯝꯅ ꯂꯥꯏꯅ ꯈꯟꯕꯁꯨ ꯐꯠꯇꯦ ꯑꯗꯨ ꯁꯤꯒꯤ ꯃꯃꯥꯡꯃꯛꯇꯗꯅ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯀꯅꯥꯒꯨꯝꯕ ꯍꯪꯕꯤꯅꯤꯡꯕ ꯂꯩꯔꯒꯁꯨ ꯃꯇꯝ ꯉꯥꯏꯍꯥꯛ ꯐꯪꯉꯤꯉꯩꯁꯤꯗ ꯍꯪꯕꯤꯔꯛꯄ ꯌꯥꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯔꯒ ꯑꯩ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯇꯦꯟꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯀꯟꯅ ꯊꯥꯒꯠꯆꯔꯤ